Good morning news ngasi October tang tara taret kumja lising ani kungi merari kunthani pan bathang gi limit ki pau che chingdi pom ba pau I ba pau na pau damjari Minister Saite Bata COVID-19 positive oire amasung Jennings ki doctor tara ga nipan COVID-19 positive oire thangmai bangda hen na kansin na palchen na containment zone lauthokre KEF and PD Minister Saite Bata amasung Jennings ki surgery department ki doctor tara ga nipan yauna punna mioi chahum ga kuntha tare COVID-19 positive oire Jennings ki surgery department ki doctor punna tara nipan COVID-19 positive oikiba adugi manungda associate professor ama assistant professor ama JR ahum PGT nipan intern manga yauri Dr. Amni amadi negative oire aina Jennings ki head of department surgery pro and Somorji ki cherol man hairi amaromda CAF and PD Minister Saite Bata COVID-19 positive oye haibase ngasi confirm tawkhibani mahaki loina bi amasung security guard yaunam punna mioi mapan hana ji hauna COVID-19 positive oiduna COVID care center da leiribani marak asida Manipur Sarkar gi health department thadok cherol amana haukiba pung kunmari gi manungda general gi oiba mioi chahum ga sumna mari aduga central armed police force gi oiba mioi kunthra ga humdoi punna mioi chahum ga hunthra ga taret COVID-19 positive oire COVID-19 positive oiraba sing adudi Imphal West yang khaimanga Imphal East ta chama kuntara ga humdoi thawal taret none da amma kangpokpi da ahum Kaksing da kunthra ga humdoi Urkhul da nipan Sandian da kun Tamenglong ga tara mapan Chuchampur da mapan Tingnaupan da tara ga manga Senapati da tara nithoi Bisnupur da mapan ni Bakoi ching asigi manungda Imphal East dagi mioi ama Imphal West dagi mioi taret punna mioi nipan di mapam dagi halakhibani aduga atai travel history leitaba singni positive oibasing adu covid care center facility da thamkhre Central leadership yathang matung inna lukhoi minister hapkhibani kathokpagi thawna leiba MLA kuntha manga kakpiu Manipur sana lebak soidan oigani chief minister Containment zone chingda COVID-19 sandorokba thingnabidamakta akanma miyeng changlagani principal secretary tha asigi tang tara tere pangthokpadaba mera housomagi festival lakpada Manipur gi governor Nazma Heptullah amasung chief minister N Birena yaifa paujren pirakli BJP masagi kurong saba launing makhalagi saidangpham dharmasala natte party asi malem da khwadi chawba discipline laiba party ni Professor S Tiken IMC office mapung phana chemgot sagalagani leibak asigi khwadi phaba corporation oihannaba honaminasi O Henry Nasi gas lakiba agency singdi Porompat gas Manipur gas MS Basikong gas Jemon gas service Yaripo gas Khongnang Gas Agency Ningthaukhong Hiangthang Inden GBD Gas Inden MS Michau Gas Service haiba gasing asini ngasigidi matang asida samlakpa pau pijaba loijare yengbi mepung khuteng pu thagat phongdoksari amadi channel asina adum kamna phangbirabadi channel asibu subscribe amadi bell notification icon nambiduna channel asibu support tobiu